Political party singna insinba oiramgani Chief Minister ngasi sathakhiba Manipur Legislative Assembly gi 0 hour matamda sugnu AC gi MLA K Ranjitna haukhiba Jun kungamari da Manipur gi territorial integrity thugaina ba singda satkhiba rally adu lengakna ayaba pibra haina ngarang gi house da puthokpa matamda Chief Minister na democracy satpa state nina freedom of speech pibani haina phongdokraba matung ngasi akam pata laiba relief camp tagi mioi singna makhoi gi demand taladuna satkhiba protest aduda tear gas yauna nongmai kaya kapsin bagi thaudok adu kupna thikat haningi relief camp ta lairiba mioi sing adu nongmai paiba yauram loi makhoina karigidamak DGP da ningthina guideline taunaba khangandribano haina hangki MLA Ranjit ki wahang adugi pakhum piraduna home gi thausu puriba leader of house and birena thaudok adu political party CSO singna insinba thawong mali akam pata lariba camper singna makhoigi awat apa piu haina sangsin kiba khongjang natte MLA minister singi yumda makhoi leige MLA minister singbu relief camp ta layu haina sangsin ba protest adu maram jade issue asi politicalized oina party kharana insinba thawongi haina phongdokladuna schedule tribe list ta chalhalu haibagi khongjanga mari leinana high court ki Manipur lengakna chayol mari gi manungda order adugi recommend piu haibagi thokibani madu kanagumba MLA minister amatana insiluba natte thokliba irang asiga mari leinana lengak asina santi hanjilhanana ba masa masa gi yumda hanjilhanana ba hotnari makhoi gi leinaba yum kaya saduna thamliba sidagi hendoktuna piba ngamloidaba demand kaya tarokliba si mioi kharagi khujil thawrangni haina phongdokhi kuki singna saba haukiba RCC thong thugaibagi thabak lokhanaba sem saduna leire ngasi assembly wahang pahong matamda MLA K Ranjitna hangkiba wahang da Chandel district gi manung chana leiba ke molnom khulda kuki singna aina yadaba moongda RCC thong sariba si chumra Jumlabadi kari karamba midyang jang kiba laikiba ge haina hangkiba wahangi paukhum house ki leadership minister N Birena piraduna hai kibada lenga ki ayaba yaudana RCC thong sabagi ayaba leite Manipur turel mathakta sagale hariba RCC thong asi lokthoknaba order Chandel gi DC na pi kiba laikre makhata na construction tohan khidre adubu nong ka hena tabana maram oiraga isingi imaida ka hena wangbana thong asi lokthokpa ngamdana leiri district police na isingi imai kupna senabata natana ising imai hek hantarakpaga thong asi lokthokpagi thabak paikhatnaba kupna senari haina Chief Minister N Biren Singh na paukum pikre Paumi Purakpa Amzo Madi EGM na condemn taukre Manipur Police ki pau phongdanaba lepnakhre senaba police dismiss taunaba taksin khre Committee on Protection of Maitai Victims Comep na sinduna ngasi ayok pung 13 makhairom tabada Akampat Ideal Girls College ta hangiba relief camp ta lairiba inmate singna rally ama chatnaba hotnabada police ka muknaba thokpadagi thaudok adubu coverage tawba chaluba Impact TV gi paumi mutum Ramechandrabu police officer amana tawge yaungna tawba manba moongda physical assault tarokhibagi thawong All Manipur Working Journalists Union Amzu amadi Editor Guilds Manipur EGM na akanba condemn tawkhre thokdoga siga mari leinana Amzu amadi EGM gi maikaidagi Chief Minister N Birenda memorandum piduna thawong asigi matangda inquiry committee ama semduna thigatnaba taksin khre thokdoga siga mari leinana Amzu amadi EGM na thadorakpa cherol amana hai ngasigi thokdoga dugi matangda Amzu amadi EGM gi apunba mifam ama Manipur Press Club ki Loktak Hall da ngasi nungthil puthoktuna yaningda wa phongdokpaga loinana warep kaya laukhre thokdoga da police officer aduna Ramesh Chandra gi mobile phone mulaga leimai da thadabagi mathakta ID card ulaba phawada karigi paumi nawalaude haiba wafamga loinana furakpani RC ga khangnaba atopa officer amaga Irilbung Police Station gi OC ga na khamki khamlaba matung phawada officer aduna RC da attack tawba lepkhide tungda RC hospital da pukhatki asigumba mathong huktaba thawong asi mathaudang khangba officer amana satharakani haibasi khaludaba amani maram asina khudaktagi Manipur Police ka mari leinaba pau phongdaba haina Amzu amadi EGM na warep laukhre loinana pung 9 gi manungda chenaba officer asi dismiss tawgadabani haina mari leinaba authority da taksin ba haina su yanakhi tangai fadrabadi sathariba assembly gi mifam gi pau phawba phongdabagi warep launaba khananaba wafam puthokhi tungda paumi singna Manipur Press Club ki CM Secretariat phawba wakat khongchat ama chatuna Chief Minister da memorandum pisin khibani Chief Minister da pisin khiba memorandum aduda Imphal East ki Akampat area da hangba relief camp ta lairiba inmate singna
चटपा रैली अमा कवरेज तौखिबा इम्पैक्ट टीवी की पाउमी मुतुम रामेचंद्रना महाक मसा रिपोर्टर नि हाइबगी आईडी कार्ड उतलबा फावदा पुलिस ऑफिसर अदुना फिजिकल एसोल्ट तौरखिबा असि लाइबक थीबनी थवोंग असिना प्रेस की निंगतंबा अमदी जर्नलिस्ट सिंगी राइट अदु खोंगाउनरे मरम असिना थौदोग असिदा चेनरिबा पुलिस ऑफिसर अदुगी मथक्ता स्टेट लेंगाकना पुंग निफु निपान की मनुंगदा एक्शन लौखनबा तक्सिनबगा लोइनना मथौ तौरिबा पाउमिसिंगदा असिगुंबा थवोंगसिंग असि जथदनबा स्टेट पुलिसता अकनबा इंस्ट्रक्शन पीदुना प्रिवेंटिव मेजर्स लौखलु हाइनसु तक्सिनखि पाउमी फुरकपा असिबु यानिंगदबा फोंदोक्तुना मणिपुर प्रेस क्लब तगी सीएम बंगलो तमना पाउमिसिंगना खोंचत अमा चटखिबगा लोइनना मेमोरेंडम अदु पिसिनखिबनी।